ꯄꯥꯏꯇꯤ ꯑꯗꯨ ꯋꯥꯈꯜ ꯂꯥꯛꯄꯗ ꯀꯥꯁꯨꯝꯂꯥꯒꯤ ꯊꯣꯡꯖꯤꯜ ꯃꯄꯥꯜꯗ ꯂꯩꯔꯝꯕꯁꯤꯗ ꯃꯍꯥꯛ ꯑꯗꯨ ꯃꯤꯍꯨꯜ ꯆꯤꯡꯒꯨꯝ ꯆꯤꯡꯒꯥꯟꯅꯔꯛꯏ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯗꯤ? ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯀꯥꯁꯨꯝꯂꯥꯗ ꯐꯂꯞ ꯐꯂꯞ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯤꯔꯤꯕ ꯀꯥꯗꯨ ꯇꯝꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯤ꯫ ꯀꯥꯁꯨꯝꯂꯥꯁꯨ ꯊꯦꯟꯗ ꯑꯃꯨꯛ ꯌꯦꯡ, ꯄꯥꯏꯇꯤꯅ ꯆꯠꯈꯤꯕꯗꯣ ꯑꯃꯨꯛ ꯌꯦꯡ, ꯇꯧꯐꯝ ꯈꯪꯗꯦ ꯀꯔꯤꯕꯨ ꯍꯥꯏꯔꯨꯒꯅꯤ꯫ ꯅꯣꯡꯅ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯇꯨ ꯍꯧꯒꯠꯈ꯭ꯔꯤ ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯗꯨ ꯇꯧꯖꯔꯤ꯫ ꯊꯦꯟ ꯑꯗꯨꯗꯤ ꯐꯃꯨꯡ ꯀꯥꯆꯤꯜ ꯑꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯥꯗꯨ ꯇꯨꯞꯄꯛ ꯇꯥꯁꯤꯜ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯄꯥꯏꯇꯤꯅ ꯈꯪꯂꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗꯅꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯄꯥꯏꯇꯤ ꯑꯗꯨꯗꯤ ꯊꯦꯟꯅ ꯈꯜꯂꯤꯕ ꯑꯃꯗꯤ ꯊꯦꯟꯅ ꯇꯧꯈ꯭ꯔꯤꯕꯗꯣ ꯃꯍꯥꯛ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯤ ꯑꯃꯗꯤ ꯐꯠꯇꯅ ꯈꯟꯕꯁꯨ ꯇꯧꯗꯦ꯫ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯥꯂꯤꯌꯥꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯉꯁꯤꯗꯤ ꯃꯥꯂꯤꯌꯥ ꯃꯌꯨꯝꯗ ꯃꯊꯟꯗ ꯂꯩꯍꯧꯔꯒꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯊꯥꯏꯃꯩ ꯑꯗꯨꯁꯨ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯤ꯫ ꯀꯔꯤ ꯀꯔꯤ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯔꯨꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯐꯤꯃꯨ ꯁꯦꯠꯄ ꯑꯃ ꯆꯪꯂꯤꯕꯁꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯃꯈꯣꯏꯅ ꯈꯟꯅꯕ ꯆꯠꯈ꯭ꯔꯤꯕꯗꯣ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯆꯥꯔꯕ ꯃꯇꯨꯡ ꯃꯥꯂꯤꯌꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯧꯒꯗꯕ ꯃꯊꯧ ꯇꯧꯖꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯁꯨꯃꯥꯡ ꯃꯇꯣꯜꯗꯒꯤ ꯂꯥꯔꯉꯝꯅ ꯀꯧꯔꯛꯏ꯫ ꯃꯥꯂꯤꯌꯥ, ꯃꯥꯂꯤꯌꯥ ꯇꯥꯕ꯭ꯔꯣ? ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ꯫ ꯌꯨꯝ ꯑꯁꯤꯁꯨ ꯊꯣꯡ ꯊꯤꯡꯖꯤꯜꯂꯒ ꯂꯩꯅꯤ, ꯃꯍꯥꯛꯄꯨ ꯂꯩꯇꯕ ꯖꯥꯠꯂꯥ? ꯂꯥꯔꯉꯝꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯃꯥꯂꯤꯌꯥ ꯑꯗꯨꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯂꯥꯔꯉꯝ, ꯆꯪꯉꯛꯑꯣ, ꯃꯪꯒꯣꯜꯗ ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯁꯤ ꯐꯛ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯁꯤꯗ ꯍꯦꯛꯇ ꯐꯝꯃꯨ꯫ ꯂꯥꯔꯉꯝꯁꯨ ꯏꯀꯥꯏ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯃꯥꯂꯤꯌꯥꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯇꯁꯦꯡꯅ ꯑꯃ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯅꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯔꯉꯝꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯐꯂꯞ ꯐꯂꯞ ꯌꯦꯡꯉꯛꯂꯤꯕꯗꯨ ꯃꯥꯂꯤꯌꯥꯗ ꯎꯔꯤ꯫ ꯃꯥꯂꯤꯌꯥꯅ, ꯂꯥꯔꯉꯝ, ꯀꯅꯥ ꯀꯅꯥꯅꯣ ꯉꯁꯤ ꯂꯥꯛꯂꯤꯕꯁꯤꯗꯤ? ꯅꯍꯥꯟ ꯂꯥꯛꯈꯤꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯗꯨꯅ ꯀꯔꯥꯏ ꯆꯠꯈ꯭ꯔꯕ? ꯍꯟꯗꯛꯀꯤꯁꯤꯗꯤ ꯅꯃꯥꯟꯅꯕ ꯑꯅꯧꯕ ꯃꯥꯜꯂꯤ, ꯑꯩꯗꯤ ꯃꯁꯛꯄꯨ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯂꯥꯔꯉꯝꯅ, ꯃꯥꯅꯤ, ꯏꯃꯥꯟꯅꯕ ꯑꯅꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯄꯥꯜ ꯌꯥꯝꯅ ꯊꯣꯛꯇꯕꯅꯤ, ꯑꯩꯅ ꯁꯨꯝ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯄꯨꯔꯛꯄꯅꯤ꯫ ꯂꯩꯖꯁꯅꯨꯗ, ꯍꯣꯔꯦꯟ ꯑꯩ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯒꯦ꯫ ꯅꯪ ꯉꯁꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯆꯠꯀꯗꯕꯒ ꯂꯩꯕ꯭ꯔꯥ? ꯃꯥꯂꯤꯌꯥꯅ, ꯈꯪꯗꯦ, ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯆꯠꯀꯗꯕ ꯂꯩꯇꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯄꯁꯨ ꯌꯥꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯂꯥꯔꯉꯝ ꯑꯗꯨ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯈ꯭ꯔꯤ꯫ ꯃꯥꯂꯤꯌꯥ ꯑꯗꯨꯁꯨ ꯍꯔꯥꯎ ꯃꯣꯅꯣꯛ ꯃꯊꯟꯅ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤ꯫ ꯂꯥꯔꯉꯝꯁꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯅꯤꯒ ꯑꯗꯨꯃꯛ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯂꯤꯌꯥ ꯑꯗꯨ ꯂꯥꯔꯉꯝꯅ ꯆꯠꯈꯤꯕꯒ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯑꯩꯗꯤ ꯀꯥꯎꯏ, ꯐꯤꯃꯨ ꯁꯦꯠꯄ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯇꯣꯏꯅ ꯂꯥꯛꯏ ꯍꯥꯏꯕꯗꯣ ꯂꯥꯔꯉꯝꯗꯁꯨ ꯍꯥꯏꯔꯝꯂꯕꯗꯤ ꯀꯌꯥꯗ ꯐꯒꯗꯕ? ꯃꯥ ꯈꯪꯍꯜꯂꯝꯂꯕꯗꯤ ꯃꯍꯥꯛꯅꯁꯨ ꯑꯩꯒꯤ ꯏꯇꯦꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕ ꯉꯝꯂꯝꯒꯗꯕꯅꯤꯀꯣ꯫ ꯍꯣꯏꯗꯩ, ꯃꯇꯨꯡ ꯂꯥꯛꯄꯗ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯂꯤꯌꯥ ꯍꯧꯖꯤꯛꯇꯤ ꯂꯥꯔꯉꯝꯅ ꯆꯠꯈ꯭ꯔꯕꯗ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯣꯡ ꯑꯗꯨ ꯆꯦꯖꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯥꯏꯃꯩ ꯑꯃꯗꯤ ꯄꯨꯀꯣꯛ ꯃꯔꯤ ꯈꯨꯂꯥꯛꯄꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯋꯥ ꯈꯟꯅꯕ ꯌꯥꯕꯁꯨ ꯈꯟꯅꯔꯤ꯫ ꯈꯨꯂꯥꯛꯄꯤꯅ ꯍꯥꯏꯔꯛꯏ, ꯑꯉꯝꯃꯆꯥ ꯏꯆꯦ ꯊꯥꯏꯃꯩ, ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯅꯈꯣꯏꯅ ꯐꯤꯃꯨ ꯁꯦꯠꯄꯗꯣ ꯐꯥꯅꯕꯒꯤꯗꯃꯛ ꯁꯤꯟꯈꯤꯕ ꯂꯧ ꯑꯗꯨꯅ ꯃꯔꯝ ꯑꯣꯏ ꯉꯁꯤꯗꯤ ꯐꯤꯃꯨ ꯁꯦꯠꯄꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯊꯥꯖꯗꯦ꯫ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯃꯍꯥꯛꯄꯨ ꯁꯦꯟꯅꯒꯗꯕꯅꯤ꯫ ꯍꯦꯛ ꯂꯥꯛꯄꯗ ꯑꯁꯦꯡꯕ ꯇꯟꯖꯥ ꯌꯦꯡ ꯃꯍꯥꯛꯄꯨ ꯐꯥꯎꯒꯗꯕꯅꯤꯀꯣ꯫ ꯄꯨꯀꯣꯛ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯆꯨꯝꯃꯤ ꯈꯨꯂꯥꯛꯄꯤ, ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯤ ꯌꯥꯝꯅꯃꯛ ꯇꯥꯕ ꯈꯨꯜ ꯑꯃ ꯑꯣꯏꯗ꯭ꯔꯕꯁꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ, ꯃꯤꯒꯤ ꯑꯁꯦꯡꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯗꯕꯒꯤ ꯂꯩꯕꯁꯨ ꯃꯤꯑꯣꯏ ꯀꯣꯡꯒꯥꯏꯅꯤ꯫ ꯑꯗꯨꯅ ꯈꯨꯂꯥꯛꯄꯤ, ꯑꯩꯈꯣꯏꯅ ꯄꯨꯀꯣꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯀꯨꯞꯁꯦꯟ ꯁꯦꯟꯅꯕ ꯇꯥꯕꯅꯤ꯫ ꯄꯨꯀꯣꯛ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯒ ꯈꯨꯂꯥꯛꯄꯤ, ꯋꯥꯐꯝ ꯑꯁꯤꯒꯕꯨꯗꯤ ꯃꯔꯤ ꯂꯩꯅꯗ꯭ꯔꯤ, ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯍꯤꯡ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛ ꯄꯥꯂꯤ ꯇꯥꯈꯤꯕ ꯅꯍꯥꯛ ꯈꯔꯒꯤ ꯄꯥꯎꯗꯝ ꯈꯔ ꯄꯥꯎꯗꯝꯖꯔꯛꯀꯦꯗꯣ꯫ ꯉꯔꯥꯡ ꯑꯍꯤꯡ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯁꯣꯝꯗ ꯑꯕꯦꯜ ꯑꯃꯗꯤ ꯃꯈꯣꯏ ꯈꯣꯡꯕꯨ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯆꯠꯄꯗ ꯁꯒꯣꯜ ꯑꯃ ꯂꯝꯄꯥꯛ ꯑꯗꯨꯗ ꯍꯧꯅ ꯍꯧꯅ ꯈꯣꯡꯏ ꯍꯥꯏ, ꯈꯨꯃꯥꯡꯒ ꯋꯥꯡꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯤ ꯍꯥꯏ꯫ ꯃꯗꯨꯕꯨ ꯀꯔꯝ ꯇꯧꯔꯤꯕꯅꯣ? ꯃꯈꯣꯏꯗꯤ ꯀꯤꯗꯨꯅ ꯑꯗꯨꯃꯛ ꯆꯦꯜꯂꯛꯂꯕ ꯖꯥꯠꯅꯤ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯋꯥꯀꯠ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯟꯗꯨꯅ ꯆꯠꯈꯤꯕ ꯄꯥꯂꯤ ꯅꯥꯏꯕ ꯃꯤꯑꯣꯏ ꯈꯔ ꯑꯃꯅꯁꯨ ꯑꯩꯉꯣꯟꯗ ꯇꯝꯃꯛꯏꯗꯣ꯫ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯇꯔꯥꯏꯕ ꯋꯥꯐꯝꯅꯤ ꯈꯟ ꯈꯨꯂꯥꯛꯄꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯗꯕꯅꯤ꯫
ꯃꯁꯤꯁꯨ ꯑꯔꯥꯏꯕ ꯑꯃꯅꯤ ꯈꯟꯗꯣꯛꯄꯗꯤ ꯑꯩꯗꯤ ꯆꯨꯝꯒꯗꯕ ꯃꯥꯟꯗꯦꯗꯣ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯁꯒꯣꯜ ꯊꯧꯕ ꯃꯀꯣꯛ ꯌꯥꯎꯗꯕ ꯂꯥꯏ ꯑꯗꯨꯅ ꯁꯨꯞꯅꯩ ꯅꯩꯁꯤꯜꯂꯝꯕꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯑꯃꯥꯏꯕ ꯇꯣꯂꯦꯅ ꯄꯨꯝꯅꯃꯛ ꯉꯝꯅ ꯃꯨꯠꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯒꯣꯜ ꯑꯃ ꯂꯝꯄꯥꯛ ꯑꯁꯤꯗ ꯁꯥꯐꯣꯡꯂꯤꯕꯁꯤ ꯃꯁꯤꯒꯤ ꯍꯤꯔꯝꯁꯤ ꯀꯨꯞꯅ ꯊꯤꯖꯤꯟꯕꯅ ꯈꯨꯜ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕ ꯂꯝꯕꯤ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯈꯜꯂꯤꯗꯣ ꯄꯨꯀꯣꯛ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯗꯨꯗꯤ ꯑꯉꯝꯕ ꯁꯥ ꯂꯝꯄꯥꯛ ꯑꯗꯨꯗ ꯑꯍꯤꯡ ꯑꯍꯤꯡ ꯁꯥꯐꯣꯡꯂꯤꯕ ꯁꯒꯣꯜ ꯑꯗꯨ ꯁꯨꯝꯅꯒꯤ ꯁꯒꯣꯜꯗꯤ ꯑꯣꯏꯔꯝꯂꯣꯏ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯐꯠꯇꯕꯒꯤ ꯃꯇꯤꯛ ꯆꯦꯜꯂꯕ ꯁꯒꯣꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯨꯜ ꯑꯁꯤꯗ ꯑꯍꯩꯕ ꯃꯥꯏꯕ ꯑꯃꯠꯇꯗꯤ ꯂꯩꯕ ꯅꯠꯇꯦꯗꯣ ꯀꯔꯝꯅꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨꯕꯨ ꯊꯤꯖꯤꯜꯂꯨꯒꯅꯤ ꯄꯨꯀꯣꯛ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯨꯃꯤ ꯈꯨꯜꯂꯥꯛꯄꯤ ꯂꯝꯄꯥꯛꯇꯨꯗ ꯂꯩꯔꯤꯕ ꯁꯒꯣꯜ ꯑꯁꯤ ꯑꯁꯝꯕ ꯁꯒꯣꯜꯗꯤ ꯅꯠꯇꯦ ꯁꯒꯣꯜ ꯎꯏ ꯁꯒꯣꯜ ꯈꯣꯡꯂꯛꯏ ꯍꯥꯏꯗꯅ ꯂꯝꯄꯥꯛꯇ ꯆꯪꯂꯒ ꯌꯦꯡꯂꯨꯕꯗ ꯍꯦꯛꯇꯃꯛ ꯂꯩꯔꯝꯗꯕ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤ ꯊꯣꯛꯏ ꯍꯥꯏꯗꯅ ꯄꯥꯂꯤ ꯅꯥꯏꯕ ꯃꯤꯑꯣꯏ ꯈꯔ ꯑꯃꯅꯁꯨ ꯄꯥꯎꯗꯝꯖꯔꯛꯏꯗꯣ ꯊꯥꯏꯃꯩꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯈꯨꯜꯂꯥꯛꯄꯤ ꯑꯉꯝꯕꯁꯤꯡꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯈꯨꯜꯂꯥꯛꯄꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯐꯤꯃꯨ ꯁꯦꯠꯄ ꯅꯤꯄꯥ ꯑꯁꯤ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯊꯨꯅꯃꯛ ꯃꯤꯌꯥꯝꯃꯥꯡꯗ ꯄꯨꯊꯣꯛꯄꯅ ꯐꯒꯅꯤ ꯈꯜꯂꯤꯗꯣ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤ ꯃꯊꯟꯗꯒ ꯌꯨꯝꯗ ꯂꯩꯕꯅꯤ ꯄꯥꯈꯠꯇꯕ ꯉꯝꯗꯦ ꯈꯨꯜꯂꯥꯛꯄꯤꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯗꯤ ꯐꯤꯃꯨ ꯁꯦꯠꯄ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯇꯧꯒꯗꯕ ꯍꯤꯔꯝꯁꯤꯡ ꯑꯗꯨ ꯂꯧꯁꯤꯡ ꯑꯗꯨ ꯈꯨꯜꯂꯥꯛꯄꯤꯅ ꯂꯣꯏꯅꯃꯛ ꯌꯥꯊꯣꯛꯂꯤ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯀꯁꯨꯝꯂꯥꯒꯤ ꯃꯌꯨꯝꯗꯅꯤ ꯄꯥꯏꯇꯤ ꯑꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯀꯤ ꯃꯁꯥ ꯑꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯁꯧꯔꯥꯡꯅꯕ ꯑꯃꯅ ꯑꯗꯨꯃꯛ ꯏꯔꯣꯏꯅꯔꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯂꯥꯟꯃꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯨ ꯈꯔꯗꯤ ꯑꯗꯨꯃꯛ ꯆꯦꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯦꯜꯂꯤꯕꯁꯤꯗꯤ ꯑꯐꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯣꯏꯅ ꯍꯤꯔꯝ ꯑꯃꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯦꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯗꯕꯒꯤ ꯑꯁꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤ ꯊꯦꯟꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯊꯣꯔꯛꯄ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯤ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯊꯤꯜ ꯄꯣꯛ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯤ ꯑꯃꯔꯣꯝꯗꯅ ꯇꯣꯜꯍꯟ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯃꯁꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯤ ꯁꯣꯔ ꯍꯣꯜꯂꯤ ꯃꯌꯥ ꯐꯥꯎꯗꯤ ꯀꯥꯊꯣꯛꯄ ꯉꯝꯃꯤ ꯑꯇꯩ ꯃꯁꯥ ꯄꯨꯝꯕꯗꯨꯗꯤ ꯆꯤꯡꯊꯦꯛꯇꯨꯅ ꯑꯗꯨꯃꯛ ꯃꯁꯤ ꯂꯦꯡꯕ ꯉꯝꯗꯨꯅ ꯂꯩꯔꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯃꯄꯥ ꯑꯁꯤ ꯀꯟꯕ ꯉꯝꯂꯔꯣꯏ ꯈꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗꯦ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯁꯝꯖꯥꯏꯅ ꯏꯅꯥꯎꯇꯣꯟ ꯄꯥꯕꯁꯤ ꯏꯃꯥꯒꯤ ꯁꯣꯔꯥꯠ ꯂꯣꯏꯕ ꯉꯥꯏꯔꯒ ꯂꯩꯔꯕꯗꯤ ꯑꯩ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯇꯥꯕ ꯊꯥꯔꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯒꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯀꯔꯤ ꯊꯣꯔꯛꯄ ꯀꯔꯤ ꯑꯣꯏꯔꯛꯄ ꯑꯩꯈꯣꯏꯅ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗꯣ ꯈꯪꯗ꯭ꯔꯤ ꯁꯤ ꯄꯥꯕꯁꯤ ꯆꯥꯛ ꯏꯅꯕ ꯇꯧꯔꯝꯃꯨ ꯑꯩ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯃꯈꯣꯏꯗꯤ ꯉꯁꯤꯗꯤ ꯇꯣꯜꯍꯟꯒꯤ ꯃꯁꯥ ꯑꯅꯥꯕꯗꯨ ꯂꯥꯏꯀꯠꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔ ꯐꯥꯎꯕ ꯆꯥꯛ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯗ꯭ꯔꯤ ꯃꯁꯥ ꯉꯝꯗꯕ ꯇꯣꯜꯍꯟ ꯑꯗꯣ ꯃꯍꯥꯛꯀꯤ ꯆꯥꯅ ꯊꯛꯅꯕ ꯆꯧꯕꯤ ꯑꯣꯠꯄꯋꯣ ꯆꯥ ꯂꯣꯟꯕꯋꯣ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯣꯜꯍꯟꯗꯤ ꯌꯥꯇꯣꯟ ꯊꯦꯡꯗꯦ ꯆꯥꯎ ꯊꯧ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯑꯃꯔꯣꯝꯗꯅ ꯇꯣꯂꯦꯟ ꯑꯌꯨꯛꯀꯤ ꯃꯇꯝꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯃꯅꯥ ꯃꯁꯤꯡ ꯊꯥꯅꯕꯒꯤꯗꯃꯛ ꯀꯟꯅ ꯍꯣꯠꯅꯔꯤ ꯄꯣꯠꯆꯩ ꯊꯥꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ ꯇꯟꯖꯥꯁꯤꯗ ꯁꯝꯖꯥꯏ ꯑꯗꯨꯁꯨ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯁꯤꯜꯂꯛꯏ ꯁꯝꯖꯥꯏꯁꯨ ꯎꯔꯤ ꯇꯣꯂꯦꯟꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯄꯣꯠꯆꯩ ꯊꯥꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕꯗꯣ ꯄꯔꯞ ꯆꯪꯉꯛꯏ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯂꯦꯞꯄꯤ ꯑꯗꯨꯒ ꯇꯣꯂꯦꯟꯕꯨ ꯂꯥꯛꯀꯧ ꯀꯧꯔꯛꯏ ꯇꯣꯂꯦꯟꯁꯨ ꯁꯝꯖꯥꯏꯅ ꯀꯧꯕꯗꯨ ꯇꯥꯔꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯍꯥꯟꯕ ꯀꯧꯕꯗꯗꯤ ꯈꯨꯝꯗꯦ ꯍꯟꯖꯤꯟ ꯀꯧꯔꯛꯄꯗꯒꯤꯗꯤ ꯇꯣꯂꯦꯟꯁꯨ ꯇꯥꯁꯤꯟꯅꯗꯕ ꯌꯥꯗꯕꯅ ꯈꯨꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩ ꯊꯥꯕꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯂꯥꯛꯏ ꯁꯝꯖꯥꯏꯅ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯄꯥꯕꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯄꯗꯒꯤ ꯃꯁꯥꯗꯨ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯤ ꯃꯁꯤꯒꯤꯗꯃꯛ ꯑꯣꯖꯥꯗ ꯂꯥꯌꯦꯡꯕꯤꯅꯕꯒꯤꯗꯃꯛ ꯂꯥꯛꯆꯕꯅꯤꯗꯣ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯃꯥꯏꯊꯣꯡꯗ ꯁꯧꯔꯥꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯄꯥꯕꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯈꯟꯕꯤꯔꯒ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯁꯤ ꯐꯅꯕ ꯂꯥꯌꯦꯡꯕꯤꯌꯨꯗꯣ ꯇꯣꯂꯦꯟ ꯑꯗꯣ ꯅꯨꯡꯁꯪ ꯅꯨꯡꯖꯥꯅꯗꯨꯅ ꯈꯨꯝꯅꯤꯡꯗꯕ ꯑꯃꯒꯨꯝ ꯍꯥꯏꯔꯛꯏ ꯁꯝꯖꯥꯏ ꯑꯩ ꯇꯁꯦꯡꯅꯃꯛꯇꯤ ꯅꯈꯣꯏꯒꯤ ꯄꯥꯕꯗꯣ ꯌꯦꯡꯕꯃꯛꯇꯤ ꯄꯥꯝꯗ꯭ꯔꯤ ꯏꯁꯥꯃꯛ ꯃꯍꯥꯛꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯊꯣꯏꯅ ꯑꯣꯟꯁꯟ ꯃꯥꯡꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤ ꯅꯍꯥꯛ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯅꯈꯣꯏꯒꯤ ꯄꯥꯕꯅ ꯇꯧꯔꯤꯕ ꯐꯠꯇꯕꯁꯤꯡ ꯑꯁꯤ ꯑꯩ ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯃꯃꯨꯠ ꯁꯦꯡꯅ ꯂꯣꯏꯅꯃꯛ ꯇꯝꯂꯒꯦ ꯑꯩꯅ ꯇꯝꯒꯗꯧꯔꯤꯕꯁꯤ ꯇꯥꯔꯒ ꯅꯍꯥꯛꯁꯨ ꯅꯈꯣꯏꯒꯤ ꯄꯥꯕꯒꯤ ꯄꯨꯛꯆꯦꯜ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ
ꯑꯁꯨꯝꯅ ꯇꯣꯂꯦꯟ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯇꯣꯜꯍꯟꯅ ꯇꯧꯔꯛꯈꯤꯕ ꯄꯨꯝꯕꯗꯨ ꯃꯆꯥꯅꯨꯄꯥ ꯁꯝꯖꯥꯏꯒꯤ ꯃꯐꯝꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯁꯝꯖꯥꯏꯁꯨ ꯃꯁꯥꯗ ꯑꯁꯥꯎꯕ ꯑꯃ ꯂꯣꯏꯅꯔꯛꯏ ꯃꯄꯥ ꯑꯗꯨ ꯁꯤꯅꯤꯡ ꯁꯤꯖꯈ꯭ꯔꯁꯅꯨ ꯍꯥꯏꯕ ꯋꯥꯈꯜ ꯐꯥꯎꯕ ꯈꯜꯂꯛꯏ ꯑꯗꯨꯕꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯄꯣꯛꯄ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅ ꯃꯄꯥ ꯑꯗꯨ ꯐꯍꯟꯕꯗꯤ ꯃꯍꯥꯛ ꯄꯥꯝꯃꯤ ꯇꯣꯂꯦꯟꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯁꯝꯖꯥꯏ ꯑꯗꯨꯅ ꯍꯥꯏꯖꯩ ꯇꯣꯂꯦꯅ ꯐꯔꯦꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯒꯦ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯗ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯂꯩꯔꯣꯜ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯩꯅ ꯍꯦꯛꯇꯃꯛ ꯂꯥꯛꯁꯤꯟꯕꯗ ꯋꯥꯔ ꯊꯣꯛꯀꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯑꯩꯕꯨ ꯍꯥꯠꯄꯅꯤ ꯑꯩꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯁꯤꯡꯅꯔꯤꯕ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯩꯅ ꯂꯥꯌꯦꯡꯕ ꯍꯥꯏꯕꯁꯤ ꯃꯁꯤꯕꯨ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯅꯠꯇꯕ꯭ꯔꯅꯤ ꯅꯈꯣꯏꯅ ꯍꯩꯃꯜꯂꯕꯅꯤꯅ ꯑꯩꯒꯤ ꯑꯉꯝ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯐꯒꯠꯅꯕ ꯍꯣꯠꯅꯒꯦ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯂꯥꯛꯂꯒꯦ ꯌꯧꯔꯣ ꯑꯁꯨꯝꯅ ꯇꯣꯂꯦꯅ ꯍꯥꯏꯕꯗꯒꯤ ꯁꯝꯖꯥꯏ ꯑꯗꯨꯁꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯥꯏꯊꯣꯡꯄꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯇꯣꯂꯦꯟꯁꯨ ꯃꯍꯥꯛꯀꯤ ꯆꯥꯛ ꯑꯗꯨ ꯆꯥꯔꯦ ꯑꯗꯨꯒ ꯇꯨꯃꯨꯡ ꯊꯔꯤꯛ ꯊꯥ ꯑꯃꯗꯤ ꯂꯨꯁꯤ ꯃꯈꯣꯏ ꯄꯨꯂꯞ ꯃꯌꯥꯏ ꯀꯥ ꯑꯗꯨꯗ ꯐꯝꯃꯤ ꯑꯗꯨꯒ ꯋꯥ ꯈꯟꯅꯕ ꯍꯧꯔꯛꯏ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯈꯟꯅꯔꯤꯕ ꯋꯥ ꯑꯁꯤ ꯑꯇꯩ ꯃꯔꯝꯒꯤ ꯅꯠꯇꯦ ꯉꯔꯥꯡ ꯅꯍꯥꯟꯇ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯏꯕꯗꯣ ꯄꯥꯈꯪꯕꯒꯤ ꯃꯇꯤꯛ ꯃꯤꯌꯥꯏ ꯂꯩꯔꯕ ꯑꯔꯪ ꯃꯅꯨꯡ ꯑꯃ ꯐꯪꯍꯜꯂꯛꯈꯤꯕꯗꯣ ꯃꯗꯨꯒꯤ ꯁꯪꯒꯥꯏ ꯑꯃ ꯁꯥꯟꯅꯕꯒꯤꯗꯃꯛ ꯋꯥ ꯇꯥꯅꯕꯅꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯑꯌꯥꯕ ꯄꯤꯔꯤ ꯊꯣꯏꯅ ꯑꯗꯨꯝ ꯍꯔꯥꯎꯕ ꯎꯠꯂꯛꯏ ꯄꯟꯊꯕ ꯇꯧꯗ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡ ꯁꯪꯒꯥꯏ ꯑꯃ ꯁꯥꯟꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯜ ꯑꯗꯣꯝꯗ ꯁꯦꯡ ꯈꯣꯠꯇꯅ ꯇꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 4ꯒ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯂꯤꯌꯥ ꯑꯗꯨ ꯃꯃꯥ ꯂꯥꯛꯄ ꯉꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ ꯃꯃꯥꯅ ꯁꯤꯟꯅꯔꯝꯕ ꯎꯍꯩ ꯀꯌꯥꯗꯨꯅ ꯃꯁꯥ ꯑꯗꯨ ꯉꯁꯤꯗꯤ ꯑꯀꯤ ꯑꯈꯪꯗꯤ ꯄꯣꯛꯂꯝꯗꯦ ꯉꯔꯥꯡ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯉꯥꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯐꯤꯔꯨꯛ ꯈꯨꯝꯕ ꯐꯤꯃꯨ ꯁꯦꯠꯄ ꯅꯤꯄꯥ ꯑꯗꯨ ꯐꯥꯅꯕꯒꯤꯗꯃꯛ ꯂꯥꯂꯣꯡ ꯀꯌꯥ ꯁꯤꯟꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏ ꯉꯁꯤꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯐꯤꯃꯨ ꯁꯦꯠꯄꯗꯨ ꯂꯥꯛꯈꯤꯔꯤ ꯃꯃꯥ ꯑꯗꯨ ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯕꯗꯨꯗ ꯃꯂꯤꯌꯥ ꯑꯗꯨ ꯆꯪꯉꯟ ꯊꯣꯡꯇꯣꯛꯏ ꯑꯗꯨꯒ ꯃꯃꯥ ꯑꯗꯨ ꯉꯥꯏ ꯃꯍꯥꯛꯀꯤ ꯀꯥꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯃꯣꯟ ꯈꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯍꯟꯗꯛ ꯂꯥꯛꯂꯤꯕꯁꯤꯗꯤ ꯇꯞꯅꯒ ꯂꯥꯛꯄ ꯅꯠꯇꯦ ꯆꯨꯝꯅ ꯑꯗꯨꯃꯛ ꯈꯣꯡꯀꯥꯞ ꯊꯥꯡꯂꯒ ꯂꯥꯛꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜꯅꯤ ꯃꯍꯥꯛꯅ ꯇꯥꯔꯤꯕꯁꯤ ꯃꯂꯤꯌꯥꯗꯁꯨ ꯃꯁꯥꯗ ꯆꯤꯡꯅꯕꯗꯤ ꯄꯣꯛꯇꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯏ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥꯗ ꯊꯥꯡꯗꯨꯅ ꯂꯥꯛꯈꯤꯕ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯁꯤꯗ ꯆꯞ ꯂꯦꯞꯄꯤ ꯊꯣꯡꯅꯥꯎ ꯑꯗꯨꯁꯨ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯊꯣꯡꯅꯥꯎ ꯑꯗꯨ ꯀꯣꯛ ꯊꯤꯜꯂꯛꯏ ꯋꯥꯗꯤ ꯉꯥꯡꯗꯦ ꯃꯂꯤꯌꯥꯅ ꯀꯅꯥꯅꯣ ꯀꯅꯥ ꯍꯪꯕꯅꯣ ꯍꯦꯛꯇꯃꯛ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯤ ꯂꯩꯇꯦ ꯌꯨꯝꯁꯤꯗ ꯏꯇꯣꯝꯇ ꯂꯩꯔꯤꯌꯦ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯂꯣ ꯑꯩ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯅꯪꯒ ꯋꯥ ꯇꯥꯅꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯂꯤꯌꯥ ꯑꯗꯣ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃ ꯃꯁꯥꯗ ꯄꯣꯛꯏ ꯑꯗꯨꯒ ꯅꯪꯒꯤ ꯃꯈꯣꯜꯁꯤ ꯑꯩ ꯇꯥꯈꯤꯕꯒꯨꯝ ꯇꯧꯔꯤ ꯅꯪ ꯀꯅꯥꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯐꯤꯃꯨ ꯁꯦꯠꯄ ꯃꯤꯁꯛꯇꯣ ꯅꯍꯥꯛ ꯅꯠꯇꯕ꯭ꯔꯥ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯅꯤꯄꯥ ꯑꯗꯣ ꯃꯁꯤꯜ ꯑꯗꯨ ꯃꯈꯨꯟ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯖꯤꯜꯂꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩ ꯋꯥ ꯉꯥꯡꯕꯗ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯣꯟꯊꯣꯛꯍꯧꯗ꯭ꯔꯦꯗꯅ ꯁꯣꯏꯗꯅ ꯈꯪꯈꯤꯕ ꯇꯥꯔꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯥꯛꯂꯣꯏ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯐꯔꯦ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯂꯣꯏꯅꯃꯛ ꯌꯧꯁꯤꯜꯂꯛꯂꯒꯅꯤ ꯑꯗꯨꯗꯤ ꯑꯩ ꯆꯠꯄꯅ ꯐꯔꯦ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯑꯁꯨꯝꯅ ꯐꯤꯃꯨ ꯁꯦꯠꯄꯗꯣ ꯄ꯭ꯔꯞ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ ꯃꯂꯤꯌꯥꯁꯨ ꯇꯥꯏ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯆꯠꯈ꯭ꯔꯤꯕꯗꯣ ꯃꯁꯥꯗꯗꯤ ꯌꯦꯡꯅꯤꯡꯕꯗꯤ ꯄꯣꯛꯏ ꯑꯗꯨꯕꯨ ꯊꯣꯛꯂꯨꯔꯒ ꯑꯃꯨꯛ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯣꯏ ꯁꯔꯨꯛ ꯊꯣꯛꯇꯕꯅ ꯐꯩ ꯈꯜꯂꯤ ꯑꯁꯨꯝ ꯇꯧꯅ ꯃꯂꯤꯌꯥ ꯑꯗꯣ ꯊꯣꯡꯅꯥꯎ ꯁꯦꯠꯅ ꯂꯣꯟꯁꯟ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯖꯔꯤ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5ꯒ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯊꯥꯏꯃꯩ ꯑꯃꯗꯤ ꯄꯨꯀꯣꯛ ꯃꯔꯤ ꯑꯗꯨ ꯃꯈꯣꯏꯁꯨ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯊꯥꯏꯃꯩꯒꯤ ꯃꯌꯨꯝꯇꯝ ꯂꯣꯟꯅ ꯂꯥꯛꯏ ꯃꯈꯣꯏꯅ ꯍꯥꯟꯅꯅ ꯃꯂꯤꯌꯥꯒꯤ ꯃꯐꯝꯗ ꯂꯣꯏꯅꯃꯛ ꯁꯤꯟꯅꯈ꯭ꯔꯕꯅꯤ ꯊꯥꯏꯃꯩ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯏꯃꯨꯡꯗ ꯂꯩ ꯄꯨꯀꯣꯛ ꯃꯔꯤ ꯑꯗꯨꯅ ꯄꯨꯀꯣꯛ ꯑꯅꯤ ꯑꯃꯅ ꯃꯃꯥꯡꯗ ꯄꯨꯀꯣꯛ ꯑꯅꯤ ꯑꯃꯅ ꯃꯅꯤꯡꯗ ꯃꯆꯤꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯤ ꯐꯤꯃꯨ ꯁꯦꯠꯄꯗꯨ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯨꯜꯒꯤ ꯁꯤꯗꯥꯏꯗ ꯂꯩꯕꯤ ꯀꯥꯁꯨꯝꯂꯥ ꯍꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨ ꯉꯁꯤꯗꯤ ꯀꯥꯁꯨꯝꯂꯥ ꯃꯁꯥꯗ ꯄꯥꯏꯇꯤꯕ ꯑꯀꯤꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯄꯣꯛꯏ ꯐꯠꯇꯅ ꯈꯟꯕꯗꯤ ꯇꯧꯗꯦ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯂꯣꯏꯅꯥ ꯑꯁꯤ ꯍꯧꯔꯛꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯨꯛ ꯇꯥꯒꯗ꯭ꯔꯥ
ꯃꯁꯤꯒꯤ ꯋꯥꯈꯜꯗꯅꯤ ꯈꯜꯂꯤꯕ ꯃꯍꯥꯛꯁꯨ ꯈꯪꯏ ꯄꯥꯏꯇꯤꯒꯤ ꯑꯉꯥꯎ ꯂꯩꯅꯥ ꯑꯁꯤ ꯍꯧꯔꯛꯂꯕꯗꯤ ꯃꯔꯥ ꯂꯩꯕ ꯃꯤꯑꯣꯏ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯍꯥꯠꯀꯗꯕꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯗꯤ ꯀꯩꯗꯧꯅꯨꯡꯗ ꯈꯨꯠ ꯊꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯗꯤ ꯃꯨꯟꯅ ꯈꯪꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯁꯥꯏ ꯑꯌꯨꯛ ꯇꯧꯔꯝꯈꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯀꯔꯝꯅꯗꯤ ꯄꯥꯈꯠꯇꯕ ꯉꯝꯒꯅꯤ ꯄꯥꯏꯇꯤ ꯑꯗꯨꯁꯨ ꯃꯁꯥꯗꯨ ꯀꯔꯤꯃꯇ ꯇꯧꯗꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯐꯝꯃꯤ ꯂꯧꯁꯤꯡꯒꯤ ꯑꯣꯏꯕ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯖꯔꯤ ꯀꯥꯁꯨꯝꯂꯥꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯁꯪꯉꯛꯏ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯄꯥꯏꯇꯦ ꯉꯁꯤꯗꯤ ꯅꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯒꯦ ꯅꯪ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨꯀꯣ ꯄꯥꯏꯇꯦ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯣ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯑꯩꯁꯤ ꯍꯥꯏꯌꯨ ꯏꯆꯦꯅ ꯍꯥꯏꯅꯤꯡꯕꯗꯣ ꯅꯅꯥꯎ ꯀꯔꯤꯒꯤ ꯂꯥꯟꯅ ꯂꯧꯒꯅꯤ ꯏꯆꯦ ꯃꯇꯝ ꯑꯁꯤꯗ ꯊꯦꯅꯗꯣ ꯄꯔꯞ ꯄꯔꯞ ꯁꯪꯉꯛꯏ ꯑꯗꯨꯒ ꯀꯥꯁꯨꯝꯂꯥꯒꯤ ꯇꯨꯡ ꯑꯣꯏꯔꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯥꯁꯨꯝꯂꯥꯅ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯅꯍꯥꯛꯄꯨ ꯐꯅꯕꯒꯤꯗꯃꯛ ꯀꯟꯅꯕꯨꯗꯤ ꯂꯥꯌꯦꯡꯂꯤꯕꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯅꯍꯥꯛ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯊꯕꯁꯤ ꯑꯩ ꯄꯥꯝꯗ꯭ꯔꯤ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯐꯠꯇꯅ ꯂꯧꯕꯗꯤ ꯅꯠꯇꯦꯀꯣ ꯇꯨꯡꯃꯪ ꯌꯦꯡꯂꯒ ꯐꯖꯅ ꯈꯟꯊꯔꯒ ꯍꯥꯏꯔꯛꯄꯅꯤ ꯑꯩꯗꯤ ꯌꯥꯒꯗꯕ ꯑꯣꯏꯅꯤꯡꯗꯅ ꯅꯍꯥꯛꯁꯤ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯂꯩꯍꯟꯅꯤꯡꯂꯨꯕꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯑꯐꯕ ꯑꯣꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯄꯥꯏꯇꯤ ꯑꯗꯨꯁꯨ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯟꯅꯔꯛꯏ ꯑꯗꯨꯒ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯀꯥꯁꯨꯝꯂꯥꯗ ꯌꯦꯡꯉꯤ ꯇꯞꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯏꯆꯦ ꯑꯩꯗꯤ ꯏꯆꯦ ꯍꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯆꯪꯖꯐꯝꯁꯨ ꯑꯇꯩ ꯂꯩꯕ ꯅꯠꯇꯦ ꯏꯆꯦ ꯑꯗꯨꯕꯨ ꯏꯆꯦꯅ ꯑꯗꯨ ꯌꯥꯎꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯑꯩ ꯉꯁꯤꯃꯛ ꯏꯆꯦ ꯍꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯆꯔꯒꯦ ꯏꯆꯦ ꯃꯇꯝ ꯈꯔ ꯏꯆꯦ ꯑꯣꯏꯅ ꯆꯪꯖꯐꯝ ꯄꯤꯕꯤꯕꯁꯤꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯏꯇꯦ ꯃꯍꯥꯛꯀꯤ ꯄꯨꯒꯗꯕ ꯄꯣꯠꯌꯣꯝꯁꯤꯡ ꯑꯗꯨ ꯌꯣꯝꯁꯤꯜꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒꯦ ꯈꯟ ꯊꯣꯛꯂꯛꯏ ꯊꯣꯡꯖꯤꯜ ꯃꯄꯥꯜꯗ ꯂꯦꯞꯂꯤꯕꯤ ꯊꯦꯅ ꯀꯥꯁꯨꯝꯂꯥꯗ ꯃꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ ꯋꯥꯍꯩ ꯈꯔ ꯁꯤꯟꯅꯔꯤ ꯀꯥꯁꯨꯝꯂꯥꯅ ꯑꯃꯨꯛ ꯄꯥꯏꯇꯦꯅ ꯆꯠꯀꯦ ꯇꯧꯔꯤꯕꯗꯨ ꯈꯥꯝꯃꯤ ꯏꯕꯨꯡꯉꯣ ꯄꯥꯏꯇꯦ ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯨ ꯐꯠꯇꯤꯌꯦ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯅꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯕꯗ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯁꯤ ꯑꯐ ꯅꯨꯡꯉꯥꯏ ꯑꯣꯏꯗꯦ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯜꯂꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯑꯣꯏꯅ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯉꯁꯤꯒꯤꯗꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯩꯈꯣꯏ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯆꯥꯊꯣꯛꯂꯁꯤ ꯑꯁꯨꯝꯅ ꯀꯥꯁꯨꯝꯂꯥꯅ ꯍꯥꯏꯕꯗꯒꯤ ꯄꯥꯏꯇꯤ ꯑꯗꯨꯁꯨ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯝꯕꯗꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯂꯣꯏꯅꯃꯛ ꯊꯝꯈ꯭ꯔꯤ ꯃꯍꯥꯛꯁꯨ ꯌꯥꯔꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯆꯠꯀꯦ ꯍꯥꯏꯕꯗꯣ ꯑꯁꯨꯝ ꯇꯧꯅ ꯀꯥꯁꯨꯝꯂꯥ ꯑꯃꯗꯤ ꯊꯤꯟ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯊꯣꯡꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤ ꯀꯥꯁꯨꯝꯂꯥꯗꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯍꯔꯥꯎꯖꯕ ꯑꯃꯗꯤ ꯄꯣꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯄꯥꯏꯇꯦꯅ ꯌꯥꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯁꯨ ꯅꯤꯡꯉꯝꯗꯕꯒꯤ ꯃꯃꯤ ꯅꯠꯇꯅ ꯑꯁꯥꯎꯕꯒꯤ ꯃꯃꯤꯁꯨ ꯑꯃꯠꯇ ꯎꯔꯛꯇꯕꯗꯨꯗ ꯋꯥꯈꯜ ꯑꯗꯨ ꯅꯨꯡꯉꯥꯏꯖꯕ ꯑꯃꯗꯤ ꯄꯣꯛꯏ ꯑꯗꯨꯕꯨ ꯊꯦꯟꯗꯤ ꯐꯠꯇꯕ ꯋꯥꯈꯜꯅ ꯃꯁꯥꯗꯨ ꯏꯌꯣꯝ ꯌꯣꯝꯃꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯈꯔꯗꯤ ꯂꯧꯔꯒꯦ ꯈꯟ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯧꯁꯤꯜꯂꯛꯂꯤ ꯀꯥꯁꯨꯝꯂꯥ ꯑꯃꯗꯤ ꯊꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯤ ꯆꯥꯅꯕꯒꯤꯗꯃꯛ ꯃꯔꯥꯡ ꯑꯃꯔꯣꯝꯗ ꯄꯥꯏꯇꯤ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯧꯁꯤꯜꯂꯛꯂꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥꯟ ꯂꯥꯡꯅ ꯊꯣꯛꯏ ꯑꯗꯨꯒ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯍꯥꯛꯄꯨ ꯌꯦꯡ ꯋꯥꯈꯜ ꯃꯣꯟ ꯈꯜꯂꯤ ꯑꯩꯅ ꯍꯌꯦꯡ ꯌꯨꯝ ꯑꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯒ ꯀꯔꯝꯕ ꯂꯝꯕꯤꯗ ꯑꯃꯨꯛ ꯆꯠꯀꯗꯕ ꯄꯂꯤ ꯃꯤꯋꯥ ꯅꯨꯡꯁꯤꯕꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕꯁꯨ ꯉꯝꯗ ꯑꯩꯕꯨ ꯈꯨꯜ ꯑꯁꯤꯗ ꯑꯩꯒꯤ ꯆꯪꯖꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯀꯅꯥꯗꯁꯨ ꯑꯩꯅ ꯂꯥꯟꯅ ꯈꯟꯗꯦ ꯏꯆꯦ ꯀꯥꯁꯨꯝꯂꯥ ꯍꯣꯏꯁꯨ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯃꯗꯨ ꯈꯛꯇ ꯍꯥꯏꯔꯛꯄꯅꯤ ꯐꯔꯦ ꯑꯩ ꯍꯌꯦꯡꯗꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯝꯅ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯒ ꯁꯨꯛꯂꯕ ꯎꯃꯪꯗ ꯑꯐꯪꯕ ꯎꯍꯩ ꯋꯥꯍꯩ ꯀꯌꯥ ꯆꯥꯔꯒ ꯂꯦꯜꯂꯒꯦ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯤ ꯑꯩꯅ ꯇꯧꯖꯈꯤꯕ ꯏꯔꯥꯜꯁꯤꯡ ꯑꯗꯨꯒꯤ ꯄꯥꯞ ꯀꯣꯛꯅꯕꯒꯤꯗꯃꯛ ꯃꯄꯨ ꯃꯍꯥꯛ ꯑꯗꯨꯕꯨ ꯆꯦꯠꯅ ꯊꯧꯅꯤꯖꯔꯨꯔꯒꯦ ꯄꯥꯏꯇꯤ ꯑꯗꯨ ꯋꯥꯈꯜ ꯃꯣꯟ ꯈꯟ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯨꯠꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ ꯄꯥꯏꯇꯤ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯊꯣꯔꯛꯏ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯤ ꯊꯦꯟ ꯑꯣꯏꯔꯝꯃꯤ ꯊꯦꯟ ꯑꯗꯨꯁꯨ ꯄꯥꯏꯇꯤꯅ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄꯗ ꯃꯁꯥꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯥꯛ ꯆꯥꯔꯣꯁꯤ ꯂꯥꯛꯑꯣ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯅꯃꯛ ꯂꯣꯏꯍꯧꯔꯕꯅꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯏꯃꯨꯡ ꯇꯝꯅ ꯁꯤꯟꯖꯤꯟꯈ꯭ꯔꯦ ꯊꯦꯟꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯁꯥꯗ ꯆꯤꯡꯅꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯣꯛꯏ ꯑꯗꯨꯕꯨ ꯀꯔꯤ ꯊꯣꯏꯅ ꯈꯜꯂꯨꯕ ꯇꯧꯗꯦ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛ ꯆꯪꯉꯛꯏ
Kasumla amadi thin makhoi ani adu puna sari angang apikpa ani adudi ngasaina sak illaga haujikti tumhan khri paiti na pokham amada sai ngahan makhai de haraw monok sak sawa paiti adu ngasidi maithong adu nungsung ungjana duna mapi ra sen sak adu sai kasumla su amarom na nungai jeri adubu taude yadaba thabak ama oijbana mahak su wa maka thadi paiti gi maithong adu urabasu udaba saduna mahak sakham thoba sagalu sari sak toklab matung thena madi kasumla lokhak segum madom sengba loira matung tum nabagi tamak makhoi ka da sangkirami paiti eswado mangai ngai hakti mapalda hangsik langna lairami matana thangjilakpan haujikti mahaksu tum nabagi damak mahaki ka da sangkhri numidangi pung mapal ga tarakpa matamdani amarom malia hoy mayom madusu makhoi ingkola sigi so thek mari da pukong mari ado lumdrunga sadi gi lairi bado haujik phauba masi lengdna lairi mamit mana adusu chap chap yongni makhoi ri ngali ngai degi sana thangna ba pum mado sasilaga laklabani thoina aram khorang badi masada faudi thaime yama sungmalia asu imungda sekmok lauduna lairi matamasida fimu setpani pa ado warak adom degi tamna thoglai aduga mirak narak yengi yamna singma misakni laklibadasu makhutuda thangsang amasu phairaga lai aduga ingkhola sigya koibada koina yengi pak hek sangsinde akoi wesida kanabu lairiba karibu lairiba haidana munna yengi asumni yenglingai yuma sigi maning adomda sangliba pukok aniya dusu femu setpa laklibadu uri makhoi aniya do sengmuk laudi asengba tanja yengli haujik hektama songtharga tanabadi yabanati maramasina makhoi ado kitanga sangsi lakisenu yuma sigi thongasi thenggesenu haidana ngaidun leirari femu setpado parapra mirak narak yenglaga kanamata laiba udrabada maning thongadom da sangai aduga maningi sena ponalo liba thongado makhong ba aduna sapu kana kauri kari gumbada mahaki khonjelado olaga malia haidana kana kauri mahak su khangi mama thaime yadusu imung da soidina leirangani kari gumba thaime yadu thoklaglabadi khuna pairiba thangsang asina thaime yadu kaklaga khalagi madu khanbagini mahangna makhutta thangsang ama loina raklibasi aduga malia asibo magi oina bagi tamak lauksili matama sida maning da lumduna leiramba pukok aniyadusu mirak narak yenglaga thorakli tapna femu setpadugi maning tamna sangsilai makhoidi femu setpaduna pairiba thangsang ado munna udi saigumba ama oina uri prap sangsilakpada femu setpagi mareng manaduda makhoi ani sangdana laktana singthoi adubu laibak thibadi sakhangdabani paduna pairikliba thangsang aduna pukok amagi mabukta thauring lingkhri thang aduna thilla pukok ado ngai hakti sor sauna holi aduga panthadabi adumak mahaki aroiba khaibado oi khirami pukok ama aduga phimu setpaduga kana namnari thang adudi thengkhriba pukok adugi mabukta yungduna adumak leirari matamasida pukok adu kana lawi mamang laiba ani adusu maning tamna senthorei malia amadi thaime adusu maning thongado hangduktuna thorakli pukok makhoi hom changdana phimu setpani pa ado haujikti phari mapangal su asuki matikanba miyoyama khaibado oirami makokti aliba fiado laukthok namagi damak kan hot ari pak hek laukthok ngamdi makok ado uru lai adu mamai thangda laukthokli laukthorako matamdadi fimu setpani pa ado atai kanasu oiramdri malia ga nungsina jabani pa larngam mado oiramli larngam oiram madu da malia ado mahaki ningba pumnamak adu kaikri sumna lepla madagi koksaubika laimai thakta famthai wangang ba thokti mamit khana larngamda yengagalei matamasida pukok makhoi kharasu laikhidraba thawai thakri ba pukok adu kondra kakpi adubu upai leiti asibagi khayata adumakta khirami larngam adusu haujikti ngasai makai na thoknaba honaramado mahaki maithong adu lairiba mi singaduna loinama ukrabada mahaksu na thoknaba honaramado tawdri adumak to fakto fai isan mahangna tawkhiba singado khandunu lairi maithong adu puba ngamdi laimai da non thadru yengdunu lai malia adu o khong kap thorei aduga yamna ningamdaba amagi mawongda larngam bo yeng asumna hai larngam karigino nang aingonda asuk sauraba nam thak ama tawribasi nang aingonda gi pamdibasi karino aisu nangbu thamoi singna nungsirubani adubu nangdi aibu thamoi singna nungsibo oiramdri ima leitaba tanja yenglaga nangna aibu khudong chaba lawgadabagi hotnaribado oh madura
ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯣ ꯉꯝꯕꯤꯗꯀꯣ ꯅꯪꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯁꯥꯗꯒꯤ ꯍꯦꯟꯅ ꯇꯣꯜꯂꯕ ꯅꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯆꯠꯂꯤꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯗꯣ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗ꯭ꯔꯤ ꯅꯍꯥꯛ ꯑꯃꯨꯛ ꯍꯟ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯤꯌꯥꯗꯣ ꯀꯞꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯦꯟꯁꯤꯟꯈꯤ ꯊꯥꯏꯃꯩꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯂꯥꯏꯔꯤꯛ ꯑꯃꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯃꯍꯥꯛꯁꯨ ꯀꯞꯄꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯊꯧꯃꯛ ꯑꯣꯏꯅ ꯄꯨꯀꯣꯛ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯤꯄꯥ ꯑꯃ ꯉꯁꯤ ꯂꯥꯏꯔꯉꯝꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯈꯤꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯂꯥꯏꯔꯉꯝ ꯑꯗꯨꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯍꯥꯛꯇꯤ ꯀꯅꯥꯁꯨ ꯂꯩꯔꯝꯂꯔꯣꯏ ꯈꯟ ꯆꯦꯛꯁꯤꯟꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯨ ꯃꯍꯥꯛꯀꯤ ꯉꯁꯤ ꯑꯣꯏꯔꯔꯤ ꯁꯤꯔꯕ ꯄꯨꯀꯣꯛ ꯑꯗꯨ ꯑꯉꯧ ꯐꯤ ꯑꯃꯅ ꯀꯨꯞꯄꯒ ꯊꯝꯃꯤ ꯑꯗꯨꯒ ꯄꯨꯀꯣꯛ ꯑꯃ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯤ ꯈꯨꯜꯂꯥꯛꯄꯤ ꯑꯃꯗꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯀꯧꯗꯨꯅ ꯊꯥꯏꯃꯩꯒꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯜꯂꯛꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯎꯔꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯄꯨꯀꯣꯛ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯂꯤꯕꯗꯣ ꯃꯇꯨ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯀꯞꯆꯔꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯑꯗꯨꯕꯨ ꯂꯥꯏꯔꯉꯝ ꯑꯗꯨꯗꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯄꯨꯕ ꯉꯝꯗꯦ ꯃꯥꯂꯦꯝ ꯂꯩꯗ ꯂꯨꯞꯊꯗꯨꯅ ꯂꯩꯖꯩ ꯂꯥꯏꯔꯉꯝꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯜ ꯅꯨꯄꯤ ꯃꯅꯥꯎ ꯅꯨꯄꯥ ꯃꯈꯣꯏ ꯄꯨꯂꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯂꯥꯏꯔꯉꯝ ꯑꯗꯨꯕу ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃꯅ ꯐꯨꯔꯤ ꯆꯩꯔꯤ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨꯁꯨ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯩꯍꯧꯔꯤ ꯂꯥꯏꯔꯉꯝꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯁꯤꯒꯦ ꯈꯟꯅꯔꯤ ꯍꯧꯖꯤꯛꯇꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯑꯃꯗꯤ ꯃꯔꯥ ꯂꯩꯔꯕ ꯂꯥꯏꯔꯉꯝ ꯑꯗꯨꯕꯨ ꯈꯨꯜꯂꯥꯛꯄꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯈꯨꯜꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯑꯃꯒꯤꯗꯃꯛ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯕꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕꯒꯤꯗꯃꯛ ꯃꯤꯀꯨꯞ ꯈꯔ ꯇꯨꯃꯤꯟꯅ ꯂꯩꯅꯔꯤ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯤꯡ ꯑꯁꯤꯃꯛꯇꯗ ꯄꯨꯀꯣꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯩꯔꯣꯜ ꯆꯟꯈꯤꯔꯝꯃꯤ ꯂꯥꯏꯔꯉꯝ ꯑꯗꯨꯁꯨ ꯑꯍꯤꯡ ꯑꯁꯤꯃꯛꯇꯗ ꯈꯨꯜꯂꯥꯛꯄꯤꯒꯤ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯎꯆꯨꯞ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯊꯧꯔꯤꯅ ꯁꯦꯠꯅ ꯄꯨꯟꯗꯨꯅ ꯊꯝꯃꯤ ꯑꯃꯃꯨꯛ ꯆꯪ ꯏꯁꯤꯡ ꯍꯩꯖꯤꯜꯂꯤ ꯈꯨꯄꯥꯛꯅ ꯊꯥꯕꯣ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕꯣ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯕꯣ ꯀꯥꯎꯕꯣ ꯇꯧꯔꯔꯤ ꯂꯥꯏꯔꯉꯝꯁꯨ ꯎꯄꯥꯏ ꯂꯩꯇꯤ ꯈꯪꯖꯕ ꯅꯠꯇꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯑꯗꯨ ꯃꯤꯀꯨꯞ ꯑꯁꯤ ꯈꯛꯇꯗ ꯈꯪꯉꯛꯏ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯐꯠꯇ꯭ꯔꯕ ꯃꯌꯥꯝ ꯑꯗꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯦ ꯍꯥꯏꯕꯗꯨ ꯃꯁꯥꯅ ꯈꯪꯖꯔꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯍꯥꯛꯁꯨ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯂꯨꯕꯒꯤꯗꯃꯛ ꯈꯨꯜꯂꯥꯛꯄꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏꯔꯉꯝ ꯑꯁꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯀꯗꯕꯅꯤ ꯃꯁꯤꯗ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯑꯣꯏꯈ꯭ꯔꯤ ꯃꯃꯥ ꯃꯄꯥ ꯃꯆꯜ ꯅꯨꯄꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯥꯏꯔꯉꯝꯕꯨ ꯌꯦꯡ ꯅꯤꯡꯉꯝꯗꯕ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯀꯞꯆꯔꯤ ꯂꯥꯎꯖꯔꯤ ꯄꯦꯟꯗꯕ ꯃꯤꯆꯩ ꯀꯌꯥꯁꯨ ꯆꯩꯔꯤ ꯂꯥꯏꯔꯉꯝꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯕꯣ ꯀꯥꯎꯕꯣ ꯇꯧꯕꯗ ꯃꯁꯥꯗꯨ ꯄꯨꯡꯄꯣꯞ ꯄꯣꯞꯄꯤ ꯏꯍꯤꯡ ꯅꯥꯏꯡ ꯁꯥꯔꯤ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯉꯝꯗꯦ ꯃꯄꯤ ꯏꯔꯥꯁꯦꯟ ꯎꯈꯣꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯨꯟꯗꯨꯅ ꯂꯩꯖꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅ ꯊꯦꯡꯖꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡ ꯑꯃꯒ ꯇꯥꯔꯛꯄ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯃꯍꯩ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈꯤꯔꯝꯃꯤ ꯊꯥꯏꯃꯩꯁꯨ ꯑꯗꯨꯃꯉꯥꯏ ꯃꯆꯥꯅꯨꯄꯤ ꯃꯊꯟꯗꯅꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕꯗꯣ ꯀꯞꯇꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯩꯍꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯆꯠꯇ ꯌꯥꯗꯕꯅ ꯑꯗꯨꯃꯛ ꯈꯨꯜꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯗ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯤ ꯅꯍꯥ ꯈꯔ ꯑꯃꯗꯤ ꯈꯨꯜꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯌꯥꯔꯛꯂꯤ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅ ꯂꯥꯏꯔꯉꯝ ꯑꯗꯨ ꯆꯩꯔꯥꯛ ꯄꯤꯅꯕꯒꯤꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯅꯔꯤ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯄꯨꯡ ꯑꯃꯒ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯗ ꯀꯥꯁꯨꯝꯂꯥ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯗꯨ ꯃꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯄꯥꯎꯁꯨ ꯇꯥꯗꯦ ꯑꯗꯨꯕꯨ ꯑꯍꯤꯡ ꯆꯕꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯐꯠꯇꯕ ꯋꯥꯈꯜꯅ ꯆꯦꯜꯂꯕꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯔꯕꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯏꯔꯥꯡ ꯍꯧꯋꯤ ꯊꯦꯅꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯄꯥꯝ ꯅꯨꯡꯁꯤ ꯏꯔꯥꯡ ꯑꯗꯨ ꯍꯧ ꯄꯥꯏꯇꯤꯒꯤ ꯀꯥ ꯇꯝꯅ ꯇꯞꯅ ꯂꯥꯛꯏ ꯄꯥꯏꯇꯤ ꯑꯗꯨꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯐꯅ ꯀꯣꯏꯅ ꯐꯥꯎꯗꯦ ꯃꯍꯥꯛ ꯑꯗꯨ ꯇꯨꯝꯕ ꯌꯥꯈꯤꯗꯕꯅꯤ ꯑꯍꯤꯡꯒꯤ ꯄꯨꯡ 11ꯒ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯒꯤ ꯃꯍꯥꯛ ꯑꯗꯨ ꯇꯨꯝꯊꯈꯤꯕꯅꯤ ꯄꯨꯡ 1ꯒ ꯇꯥꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯃꯍꯥꯛ ꯑꯗꯨ ꯏꯁꯤ ꯁꯤꯈꯥꯏ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯇꯨꯝꯂꯤ ꯇꯟꯖꯥ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯂꯧ ꯃꯤ ꯐꯠꯇ꯭ꯔ ꯊꯦꯅꯗꯣ ꯇꯞꯅ ꯆꯪꯉꯛꯏ ꯄꯥꯏꯇꯤ ꯑꯗꯨꯗꯤ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯑꯗꯨꯃꯛ ꯐꯃꯨꯡꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯊꯦꯟ ꯑꯗꯨ ꯄꯥꯏꯇꯤꯒꯤ ꯐꯃꯨꯡꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯈ꯭ꯔꯤ ꯄꯥꯏꯇꯤꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯏꯔꯥꯡ ꯍꯧꯔꯕꯤ ꯄꯥꯏꯇꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯀꯥꯂꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯖꯔꯤ ꯂꯝꯆꯠ ꯆꯨꯝꯗ꯭ꯔꯕꯤ ꯊꯦꯟ ꯑꯗꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯕ ꯀꯔꯤꯕꯨ ꯑꯣꯏꯔꯛꯀꯅꯤ ꯌꯦꯡꯕ ꯇꯥꯔꯤ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯂꯤꯕ ꯄꯥꯏꯇꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯊꯦꯟꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯅꯥꯟꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯄꯥꯏꯇꯤ ꯑꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ
मनाक थेन अदु लेरम्बसिदा खंगप्रे खंगना मसादो लाक्तने इंथोरई थेन अदु फना सांगना पाइथोरई माकोक अदु फकलांग अदु दियासिली अदुगा मिहौरब मिनोक अमग लोइनना ममाय अदु ओंथोरई लानमईदा अपाम नुंगसि मियेंग अमा येंगई लानमई अदु सुखंगली मबुकसेल सेंग्रबी लमचा सुमद्रबी थेन असिना कारिगुम फतब खरा तौनबगिदमक माकी मनाक्ता असेंग तंजा येंग अहिंग असिदा संगलक्लिबसि पाइतेना करिगिनो नहाक अहिंगी मतमसिदा खोमलेन तुंगपुन तानगिदि हाइद्रगा अइगी नाक्ता संगलिबसि अइबु शावनगनो सत्ख्रो चलो लमचा सुमलोइदब वखल अदु अमुक हना खनगनो चलो अदुबु महाकना हाइरिबदो थेन अदुदि करिसो ना चुंगदना महाकी मनाक्तमना परप्रप संगसिलई अदुगा फामुंग अदुदा हानगुमना नेक लाउना फमथरई अदुगा थेना लांगदो तुमिना लयो आइना संगक्लिबसि नंगबु हातके तुपके हाइदना चंगलकपा नतिये आई मतम कुइरी नंगना योम मसिदा लाखिबा नुमित्तुदगी नंगबु थामोय सेंगना नुंसिजबनी आइगोंदे येंगो आइसे नंग नुंसिबा ngamloidro आइदी नंगबु थामोय सेंगना नुंसिये से आइगी नाक्ता संगसिलाओ आइबु नुंसिदब्रो पाइती यदु असाउ खमी मैहौरई साउरब खुपाक अदुना सापु खना थेनगे ममाय अदुदा फट लाउना थाई थेन अदो ममायदुदा पाली अदु फाउबा इकाई खंगदबी हौदोंगुमना ओइरी अमुका चंगसिलई करिगिनो आइना सुख थामोय सिंगना हाइरबददा नंगना आइगोंदा खुद हारिबसि ना थामोयदा सेंगो आइबु थामोय सिंगना नुंसिबा ngammo आई नंगी नफमदा लोइनमक कथोक्लबनी अदुगा हायेंगी नुमित्ता आइखोय अनि युमसि थादोक्लमनगा चतख्रसि इपुरोइबा लैखिदबदगी आई निंगबा काइना लैरक्लबनी अदुबु ngasidi nangonda ai thamoi singba paudam jaribasini aibu nungsibiyo lao hausingma iumasi thadoklaga salasi hairabasu salasi ai asida lainingdri ai apam nungsi ining thungba pami paiti adu upai leiti ngasai makai asabu khanglamado haujikti fasina sagolakli asawuda henan khiba namasado kariguma ma tawrakli thak niglakli makhya chi aduga amuk khan थेन अदो मसा सगन पाइदना लाक्तन इंथोर अमी